Rani Gaidilung is a Chama Subamako Kumantaramasi Prime Minister Modi na Haudokre, Lupamanga and Sam Satpiki Quensu Putokre. Manipuging Kai Kaibasu Yaroi, 6 schedules and Handuna, Lenga and Len Basu Yaroi had a busy Lusing Machaw and Fongokre. Manipugi House Oriba Tanguleta, the few Masida social networking sites in Bulana, Sijinatana, but Isam Apil Tokre. Amasung Nagalegi Pesama, the singing high with the Leva Asigate states in Manipur Galami Ponate. Mayamo Kurumzari, Adam Nambibas Impact News ni, Aitakalam Siam Kan and Hausi Pungza Sipau Marupau and the Pizari. Sahi Masum Satagado Baningtam Lanmi, Rani Gaidilungi, Say Chamasu, Bamapokumon Tarmasi, Prime Minister Narendra Modi and New Delhi began Vavan the Haudokre. Rani Gaidilung sing Kudam Oina, Lupa Manga Sapimasung, Lupa Sama Sapike Quensu, Masi, Modi the Miam the Kudol Tamcre. Tauramada Wangan the Modi Nahai, Mahag Nagali the Lalobagi, Problemasi Loishin and Abahonari. Organizers Namadi, Luchingba Kayanasu, Nagali and the Santi Putnabahonabada, Asobo Taudang Yari, Makogi Taudang Sing Asinamaram Oirega, NSN I am the Wadi, Sanabada, Mahiyan Kibani. Kongtang asina awang nokpok state singda apaba ahong makaya purapang ngamlagani haina Modi na Fongdoki. किसी एक सरकार को इसकी क्रेडिट न जाती है और न लेनी चाहिए। हर किसी ने अच्छा करने में कोई न कोई योगदान दिया है और उसी का परिणाम है कि आज नागालैंड में उन लोगों के साथ सफल वार्ता हुई है, मुख्य धारा से जुड़ करके कंधे से कंधा मिला करके न सिर्फ नागालैंड का विकास, न सिर्फ नॉर्थ ईस्ट का विकास, पूरे हिंदुस्तान का विकास का सपना सबने देखा है। मुझे विश्वास है कि ये जो यात्रा प्रारंभ हुई है, साथ साथ चलने की यात्रा प्रारंभ हुई है, वो उत्तम परिणाम दे करके रहेगी और देश नई ऊंचाइयों को प्राप्त करेगा। India Giningtam Land Rani Gaidilun Asoba Taudang Kaya Loki, Adabo, Mahakumami Amabo, Ikoina Kautok Netragana, Kautok and Silibasi, live active in Haina, Tauramada Prime Minister Narendra Modi na Fongdoki. Modi na North Iski, Kihomo Sintaki Aduga, Malem Kwai Sab U Morok, so Nagaland Fangi Haina, Tilebamiamda Fongdoki. आपने दुनिया भर के पाइनएप्पल के टेस्ट किए होंगे, कभी एक बार नॉर्थ ईस्ट जाकर के वहाँ पाइनएप्पल का टेस्ट कीजिए, पता चलेगा कि परमात्मा ने क्या दिया है, क्या दिया है। ऐसी तो मैं एक बात का उल्लेख करता हूं, मतलब एक बात देखिए, तो हमारे जेलियांग जी कहते हैं कि आप सिर्फ पाइनएप्पल का उल्लेख क्यों करते हैं, हमारी मिर्ची का क्यों उल्लेख नहीं करते। बहुत कम लोगों को मालूम होगा, सारी दुनिया में सबसे हॉट चिली कहीं की है तो वो नागालैंड की है। Nakalamuramdangasi New Delhi began Vavanda Rani Gaidilungi, Chamasubama Pokumon Toram Pangtoliba Asibo, Nagaland Baptist Church Council NBCC na Yamna Kanna Yanjab Fongdorokre. Rani Gaidilung Naga Singi Marakta, spiritual leader Oinalowi Yaroi, Makoi di Jesus Christ na Natana Atopa Amata Laiti Haina NBCC General Secretary Reverend Dr. Jalhau Kehona Fongdokre. NBCC General Secretary Asina Naga Church ki Mot Fongdoladuna Hai. Christianity amasung maruina Nagalangi Naga Christian singna Karigumba Matam Amatada Christian Natana Mioy Amabu Laiga Manan Lowalaitri Haiki Lonena Rani Gaidilungi Chamasubama Pokomon Palangi War Wakal Potopaki Damakta Nagalangi Governor PB Asariagi Mafamdasu Yanida Bafongdokre. NSN IM gi lusingba thungalin muiva ukhruldagi orabasu NSN IM na India government ga peace accord taunari ba asida Manipur yawba yaroi haina BJP Madhya Pradesh ki president Tej Saubana Fongdokre. Wafam asinga se Indigenous Peoples Association of Kanglaipak IPAC na BJP Madhya Pradesh ki khuthangda India gi Prime Minister da memorandum pisin khiba ki thoramda Fongdokibani. Mahangna makhata na haikibada Peace Accord asida Manipur gi ngamkhai gi wafam yawba yaroi haina India government na NSN IM da akan wafam thamkiba laire. Peace Accord asidagi hendoktuna Manipur da 6 schedule sanahanduna laingak ani lahenba yaroi haiba asi BJP gi lengdraba phirep ni. IPAC na pisin khiba memorandum adugi matangda party gi maikai lakhotpa yaba thabak lakhotkani haiki. Ngasi pisin kiba memorandum adu nitaipa chuthekta laiba BJP ki office da IPAC ki chairman Sapamsa Jadumanina BJP ki president Thaunawjum Saubada khusindakibani.
NSN ga accord tawba Nagaland gi accord ko yawroidawni sine khoi decision di ko yawbam thokte territorial integrity matang da di moina yaholaroi hairaso development da waro any social da waro culture da waro Nagaland to godom akhoi Manipur yawbam thokte nogi accord tongna baduda akhoi yawbam thokte haiba se akhoi gi di masi phirepni moibasi tangkhurne okhundagi ne haidana ma yawe haidana Manipur yawno konsan be aroi magi akhoi accord tongna jo Manipur gi di territorial integrity kai be aroi ꯏꯄꯥꯛꯀꯤ ꯁꯤꯌꯥꯃꯤꯟ ꯁꯥꯄꯝꯖꯥ ꯖꯥꯗꯨꯃꯅꯤꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯅ ꯃꯑꯣꯡ ꯃꯔꯤꯜ ꯁꯨꯝꯗꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈꯤꯕꯗꯒꯤ ꯉꯁꯤꯒꯤ ꯋꯥꯊꯣꯛ ꯀꯌꯥꯁꯤꯡ ꯑꯁꯤ ꯊꯣꯛꯂꯛꯈꯤꯕꯅꯤ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯕꯁꯨ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯗ꯭ꯔꯤ NSN-IM ꯄꯤꯁ ꯑꯦꯀꯣꯔꯗꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯃꯇꯝꯗ ꯌꯨꯝꯊꯪꯅꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯇꯥꯟꯅꯈꯤꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯐꯝ ꯑꯦꯀꯣꯔꯗ ꯑꯗꯨꯗ ꯌꯥꯎꯏ ꯇꯥꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯀꯣꯔꯗ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯆꯥꯛ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯈꯪꯍꯟꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ 1949 की 26 November da Constitution draft to loigre adugi magdona numit 33 mamang da Bharat Manipur pulle Constitution sembadi yahudraba sina baram oidana ngasi iripa iram dam sidaida leiba miyam sing movement mayam lakoni sini Bharat mong ta na pulhok daba mong ta na merge to gidaba Bharat na khoibu phajani loksan bigidaba aduna baram oidana ngasi movement mayam lor thorpani NSN-IM gi magi mabuk pen bidongta Manipur gi manungda leiba lebak sing leiba community sing sibu machet tana administration haijalakani habagi sabchaba wafam am leiba Information Center for Hills Area Manipur Ichamna Housing Manipur ki oriba tangdu laita dabagi phibam asida internet amasung social media sites singna Kanglup ki oiba nungaitana ba sagatnabagi masak ama oiri haina Isamgi President Nongthomam Rajendruna phongdokre ngasi Manipur Press Club ta pawmi sing unaba amadi Isamgi President wafam asi phongdokibani Nongthomam Rajendruna hai social media ki khuthangda lamdam asida punna khundaminaduna leiriba phurup singi marakta mioi Kanglup kharana phurup masel singi marakta nungsinadana honari nakal maromda morede ikui kuidana thokiba irang adubo yama laibok thibani hairaduna nongthom Rajendrona hai state asida miyamna ILP gi mari lenana sangsiliba khongjang asi lamdam asida sahi lisingani hena punna khunda leita minaraba furup khodingmakini haibase punna khangminaba tangai fadaba leire ILP ki mari lenana miyamna sangsileba khongjang asibo lamjing liba civil society organization singna landam asida punna khundaminareba furup khodingmakki mihut yauba mifam mama athaba matamda phaminaduna punna khangminaba hotnaminaba matam oire hainasu Rajendrona makhata ki Facebook aduga WhatsApp sidai thagalai anga komong thagalai adun masin Manipur government na khudaktagi masimadi Manipur gi mafam sida adu notice ki mafam khasida atuba khudaktagi oina masi akoina thinga isamna pamjai masina tabu targadi magi opinion ngasai Facebook ta mana saunarpa nuaina to mayam sina labi de tholaga any crime no tholakpa yabagi pot leibana maram morkanda masi khoduga thingbiu koi Manipur gi thodo ma thorko matamda Manipur leiba NGO mayam civil society mayamna akoi amato ina punchal se Sasampura religious se hargasu senapti de chase hargasu any jaga amada chakadaba matamda akoi jati suna akoi punna tominaragati nahangi akoi gi more gi thodoksi thomam moidra haina khali ngasi ki pawmi sing unabadra sar yakheba Isam gi General Secretary Ngachomai Rangsa na hai Manipur si tongan tongba furup singna punna khundamina ba mafamne lup amadi sangsan singi oiba mihut singna lamdamasi gi punna khundamina ri ba furup singna nungsinaroi da warol amata ngangbidana ba hona ba phai lamdamasi gi ground reality khangdana miyam gi oiba isubu aran mamongda lamjingna ba warol su haibiganu haina so General Secretary na appeal tauki organization leibisida athingba leite adubu organization mayam gi mathose Manipur kanaba habagi mathodi oi Manipur irang thoknaba habagi mathodi oiramoina khali adu okhoi multi tribes of community leibisida organization na responsibility lobiraga Manipur si yam peaceful oiba state oi hange helba taradi okhoi miyamna afabarom da khallaga communal ton todaba matam ki situation si da compile toraga akhoi tanaba social platform ama leiba communal mayam pullaga tribe mayam pullaga
ꯑꯩꯈꯣꯏ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯂꯩꯃꯤꯟꯅꯕ ꯇꯥꯃꯤꯟꯅꯕ ꯁꯛꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯕ ꯃꯥꯜꯂꯦ Tagil kolom laikai sara helama mioi ama masa sopsilakpadagi pulisna fagatkraba matungda mioi mari amuk thoraktuna sara henbagi khongjang makhatana samthakre ILP sanadri fawba sara henbagi khongjang sangsin khiba mioi sing adudi Y Tokendrajit Singh Bulgaria Tongbram TS Canton amasung W Sibasandrani makhoi mari asi ngarang thilpung ani aramdai adwaidagi sara henbagi khongjang asi sangsilakibani State Medical Directorate ki Maikai dagi Inaline Permit System ga mari lenena sara henba ki khongjang sangsiliba singbo District Additional Director se Medical Officer singna saba medical team amana mikup nahom singna senadun lairi haina Manipur Health Services ke Director Dr. Okram Ibom Sana Fongdokre ngasi lamphel pata laiba Directorate of Medical and Health Services ke office da laiba Director ke office chamber da pawmi singa unabada Dr. Okram Ibom Sana hai State Police Force singa satminaba matamda medical team da khodong sadaba kaya lakpana sara henba ki khongjang sangsiliba district singda police personnel sing yaudana additional director natragana CMO na saba medical team na striker singbu senaduna leiri karigoma striker singi phibam lusilakpa yaurabada district police authority da pau piduna darkar leiba thabak paikatnaba hairi ILP ga mari lenena miyam gi oiba khongjang da medical directorate ki maikai dagi asoiba mata yaudana basu honari Manipur miyam na so medical team lakpada mapung phana tengwang biyo haina director asina appeal tauki Masi strategy ka hongdugo phayadna kogi numdang leramba ambulance ki team singje ko withdraw tawjang sara he magi mafam ji yam khalabnina mafam khudingi team thambusu muka ngamjalatraba ani khateleng de de ko ani thamame ani tusu muka thugai ko to puri ko na aina notice am de ji de ki standby ambulance team singje withdraw tawne ado medical examination medical service withdraw tawne haiban nati ado da ko ne kitang moina lana logiba te na munna khangu da ba chithi munna paw da kampuna da maina khanbiram ye aduna ai koina tawjari sidi adudagi ambulance ki emergency team gi withdraw tawre ado ga su issue si khati go ba tongan be ese no sasi mangangan hauju man raung chali State asida inalan pamisana halo haidina wakan from Pambale Palaitre, Masiso, ILP Yahuda, like Draba, Sapam Romin Hutki, Kurai Larimam Lakaida, Zesi the Sindana, Larimam Lakai, Alurabanupa, Sing the Oiba, walking from Sataki. Manipur ILP Sanalo Haidana, their Sam get Tommy Kuntrama and Sarah Henbaki Kongjang, their Sam head office Yauna, Tawal Wangmatabada, Satari, Makatanasu, ILP Sanadri Faba, Kongjang Kaya, Sangsingani Hairi. Amaram the Desam Hairuk Local Council so Ngarang Sem Kre and Zonelamasung Saikom Edisana, President Masung General Secretary Oina Kalihari. Inalan Pami System gi Yehuda Lake Draba Sapam Rominki Imum Manunda Mateng Panglapangasis Leptri, Head Heart Hand Amasung Health for its Society ki Kambu Amana Mateng Pankre, Nakalamaramda, Society Asinasu, Rimsta, ILP Yehuga Marilenena, Hangliba, Health Line the so Seli Mateng Pankre. Society asigi treasurer TS Priyogopal Impact News of Fongdurapada ILP ki ho asigi matangda government athum matamda warusin purapasungani natrabadi miyam gi oiba hian akan bakhongjang lakpasu yahena section wa fongdoki Thawbal District Law and Order the Sauna Singnaba Lakpa Yabak Akibalerapadagi, District Magistrate Thawbalna, Nasayupung Mapan Makaidagi, Makataba Order Amatok Faba, CRP6 Section Shamani Pumariki Makada, Curfew Tamzin Krehaina, DC Tawana Topasir Amana Kangalakli. Amaramda, Joint Students Union Thawbalna Tokpa, Cheryl Amagimatung Ina, Manipuda, ILP and Handri Paba, Hayang the Gihona, Thawbal District Labor School College Sing, Thong, Lonbu Sohari. Wangkai Hizam Director Labor, Panthogi, Tung in Bakayana Yellow Mi Kalasi Haina, Lining Laiswan Pang Tokre, Nasi Ayo, Ima Laisem Inat Loisang, Pantho, Sana Konungi Lusing Makada, Masing Yam Laba Panthogi, Tung in Bakayana, Lining Laiswan Pang Toki. Ngasi minutong telepati da Labor United Manipur Muslim Women's Development Organization Office Pom ki batongan tongan ba Muslim Organization singi apun min phomna laglib August kuntaritagi ILP ki matang da akan ba khongjang sangsilagani hairi. Hausi matang aswaida break matang lawjage Manipur mas maling tongan tongan bi ipaw sangal na nekhoi break tagi amna tun hanjarake Impact News po min ta lebiko. Break matung taran moksari hausi makhata ba pawda Sosampur gi kuki Khanglai Lumpi KKL office nga si joint
Philanthropic Organization Maitei Society Suchampur, GSC-ILPS Women's Wing amasung GSC-ILPS Students Wing gi apunmi phama pangthokre. Haukiba August 13 ILPS ki khongjanghloi singna Malom Airport Road KKL gi ambulance ama thugai kiba adugi matangda ngasigi mifam aduna yasinaba purakre hairi. Moreda hangdokhiba laibak thiba Madaka Thokiba Laibok Tiba Todok Aduda Awana Taraba Singda Mateng Pangnabagi the More Incident Relief Committee in Falsiam Kibalena, Puxiel Sauraba Miamna, Angabasilgi Mateng Pangbinaba, Committee as in the top of Amada Kangalakli. Matam Karagi Onet Lalama Kong the Laiba, Young Physic Union Office, the Relief Committee, Asigi Office Ori, mobile number na 7085498232. 9622858682 9615343644 natragana 8415903302 the contact to be yagani hairi masigi matakta bank account number 91001003645262 tasu online da mateng pangbi yagani hairi Nagaland amasung Manipur Samnahali National Highway Kumapangi Fezamagi landslide nong singi pibam patabana Henjilak Bagum Uri Ngarang Nomaizing Numita Mafam Asiki Manak Nakpada Taba Yum Sing Sapakata Mafam Sing the Hongduk Nakre Lambia Sigi Mita Sani Mukti Singning Kaib Asina Satina Pibam Sohale Hairi Lambia Amasung Yum Kai Sopadanatana landslide Asina Lamgi Pibam Amasung Lawukaya Ama Amangata Tokan Bayai Haina Bipainari Hausiko Oina Fezama Kungi Mio Sing Amasung Kohima District Disaster Management Authority na Kong Lambi Ama Semdana January Serkasida Kungi Mio Sing Police Amasun District Administration gi Matenga Lonena BRO Personnel Sing na Lambi Asi Sengdok na Nabakana Honari Fanbaya landslide talk to na Lambi Asi Ting Kiba Tingzin Kiba Namit Marini Surak Labani BRO na Fongdoropada Lambi Asi Semjana Nabatha Amarum Sanglabaya Hairi Nakalamuram the All Manipur Road Transport Drivers and Motor Workers Union asu lambi asi atamatamda Semjin binaba impact news the appeal tawrkli Hauzik Fawbagi Oina Kuzumada Malyawa Trak Tarakani Thoirum Pandun Lady Heidi Dimapur the Sataleba Gari Singi Amana Matabzana Krakang over the Gi Mapam to the Gi Ayamba Dimapur the Hanagi by Amba Were Adu Akogi Union Satigi, Kogi members, Kogi Ladiba, Kogi branching Sinasu Amkana, Kogi Lambisia, two of the Lucian View, two upon the same view, Happy Poticana was the tongue of the lady. When I'm kind of honoring, then I'm to the Lucian have see in Tamser. Paugi Maraktana, I couldn't pick up Pau the Yaukiba, Tawal District. Loan Odagi Pibam Kairapa Yabadagi District Administration Tamgibado, Carfew Nate, 144 Makada, Atingba, Mio Mangata Mangadi Punba, no many singba, Misiba Kolaising Puraga Satpa, Yadabagi Atingba Tambani Haina, Fonduksari. Nakalamuramda, Pesamagi, landslide Kamari Lenana, Maram Ordan Manipur Lifeline Odiba, Impal Dimapur Lambi, Pauna Daba, Sikimatanga, Kohima District Land, Transporter, Contract Drivers Union President. No Koi Angamis na Impact News da Hauzik Odiba Pezamagi Piwangi Matangda Wafum Kayasu Pongdoroki. From Pezama bus station towards Impal Jihama Heritage Village, 200 meters still extra after more than 25 houses dismantled हो रहा है. पहले कितना ज़्यादा था वो secure double आ गया. DRTFN बोल रहा है कि minimum 3 months. कल 3 months हो रहे हैं मगर फिर आज का position में देखने से 5 months भी नहीं हुआ. अभी DRTF से 200 कॉम्प्लेन आया है और एक E50 डॉलर है. माओसी की बीमा छकापामा से बीमा निकलता है रास्ता. मगर उधर में रास्ता बहुत खराब हो गया. DRTF ने बहुत साल मेंटेनेंस नहीं किया है. तो वो मेंटेनेंस करने के उधर में लोग थोड़ा कम करके तो जा सकता है. नहीं तो दूसरा रास्ता कोई नहीं. Manipur da maru oin inkhalak lebna pimasa singda thamoi gi bhav pixelakpa mitral stenosis ki case masing yam khalakli thamoi gi oiba asoiba asina maram oiraga siba yauna kodong sadaba kaya leibana ataba matamda layeng hoba ki tangai fadaba lei haina Sky Hospital gi chairman amasung hospital asigi chief cardiologist Dr. Elsiam ke sona phongdokre wafam asinga si Rims Road Lalamu makhongda leiba Sky Hospital da leiba Imphal East ki manung sana leiba Kairang Tera makhongdagi sahi 19 khakta ngai riba nupimasa Surya
mitral stenosis ki maram oiraga awaba kaya thengnarakpa aduda mai pakna layenglaba matungda pawmising unaba mada wafamasi phongdokibani mai pakna thamoi gi oiba asoiba layenglaba matung surya gi phibam phagalakli thang thadana mai pakna layeng khiba asigi matangda Dr. L Syam Kishore hai Manipur gi oina ahan bu oina mitral stenosis po mapung fana layeng bangam khiba simak Sky Hospital amadi Manipur miyam gi oina yam sauna mai pakpa amani Sky Hospital da thamoi gi oiba asiguma asoiba asi ningthina layeng bangamba asina miyamna mapanda awaba amadi paisa yamna tingduna layeng ba mapanda satlamba adu kopangamnagani hana Dr. Syam Kishore na phongdoki Miyangi football sanapam lampakta gari thousand naba thinglubada athiba wai seasonary haibagi wahauda laikai miyamna yum thugai khre thaudoga singa se yupung taramathoi taramdai adwaida lamsang assembly constituency gi manungsana laiba mayang nangjing taning makha laikai da thokibani miyamna thugai khraba yum aduna yumnam Ranjit chahini phumari apopa laikhidraba Ras Mohan gi yumne khoisang dana laikai gi miyam aduna yum thugai badana tana gari asoba ahum haibadi Tata Safari ama Maruti Suzuki Swift ama tractor ama amasung gari masada Honda Activa Yamaha amasung Bajaj Pulsar gi bike sing thugai khi thaudok thopam dagi phama pawda ngarang numidang wairam Taning Development Club ki football ground da Ranjit hariba mioi asigi masanupiga mayanupa oigadori manupa aduga lampak manungda gari thau sanaduna lerambada sanaroi singna thingki thingluba sanaroi sing aduda nupa aduna athiba wahai hairakpadagi sanaroi sing aduna Ranjit ki mayumda samthokna si haina satlubada Ranjit masana noigi lampak adu leiraga mongpham onthoura haina hairakpadagi thaudok asi chaungna thorakibani Sumanang moi gari pindat to badagi akoi suman hari badagi mama sina noi pom toroga punjalura noi kota ta samba ai khoi leibang ami noi kayam lei maman kaya noi leibang ami aina na mama sina hari ko adagi ujigi maya unapa odori ban sina noi kari no noi aina togo yung haidra akiba akang ba nga kadira hari badagi noi na lale na hajaru lao hana haiba matan ga moi tholo yade lale ba koi hajaroi haibadagi angang miyang na sida mayam si sagale thugai khogai ba tore Ising isaw hantakraba matungda anay ki layong kaya tholoktan ba Brahmapu Thangjam Direct Development Committee amasung Brahmapu Thangjam Direct Women's Welfare Association anina sinna lemna layam gi kiyam mangasi Thangjam Direct ta leba PAC da pangthokre Thangjam Direct Development Committee convener Aribam Santi Kumar phongdokibada medical care masi akampan amadi masi gi akobada leiba laikai singda isaw thokraba matungda sandurapa yaba laina sing adudagi ngakthoknaba gi damakta sinbani haike medicine ophthalmology amasung gynecology doctor singna miyoi chamri gi mathakta laying duna government na lem hidak langtak singyan thoki Thawal district gi wangu nongyai khong pungjawng makhongda isaw na maram oidena oirapa yaba laina dagi ngakthokna ba sasan samarom da hidak kapthopa gi thoramama ngarang dagi hawrang ngasi phoba sathakre thoramasi All Manipur Progressive Pharmacy Association apunma longmi lufna joint director veterinary department Thawal district ga khusam naraga pangthopani haina All Manipur Progressive Pharmacy Association gi selamana khangalakli Life Savers Manipur na sinduna ngasi sa hospital da voluntary blood donation kiyama mapang thokre Max ki SBTC ga khusam naduna sizo hospital ge blood bank transfusion service center ga pangthokiba idan tawba ki thoram aduda miyo yankhai romna idan tawki Southern Sporting Union के sympathizer Dr. Devyana Jennings के director ओरकपदा union असigi कवादा लेबा ऑफिस दा ताराम ओपके थरम मा पांगथोकरे ओपके थरम अदुदा Dr. Devyana Jennings के director ओरिंगे मतमदा अवादा पकया मेंखटपा ngamnanaba honagani haina thajaba piki Hauzik sanabagi pauda Imphal West District Football Association Sinduna Satharli Bak Tarathuk Suba S. Birendra Singh Memorial Super Division Football League Tournament YDO Haino Kongnembina Mai Pakre Ngasi Sanaki Tournament Sigi Mari Suba League YDO Haino Kongnembigi Sandaroi E Nanau Amasung and Bikram Zina Panjal Ani Sansinduna KSC Nambulen Panjal Mari Amata Mighty Pikibane KSC Nambulen Amatangari Panjal Aduna Hofland Martin Sankibane Tim Tarina Sar Yaduna Malum Tera Khada Sanabungda Pangthok Liba Super Division League Asigi Haying Ahan Malikta ASU Sagun Manamasung BMFC Tabung Kok Ani Subada
SKYC Sekmai amasung DM Rao Sekmai ani lamba tongdaragani nakal amaramda association asina sinduna satrali bakunithe suba El Sangita Devi Memorial First Division Lecta Wafa Wangoi Mai Pakre ngasi sanaki ba leg match amada Wafa Wangoi gi and Premiso na panjal ahum aduga TS Yaifa na panjal ani sansinduna Filio Thangmai Banbo panjal manga sino da maiti piki bane Tim mapan saru yaduna malom terakha gi sanamuna satrali batonamina sida anga suba masataruk suba leg match thasi ki kontarukta sanagani Khoraizam Tarun Kumar Memorial Senior Girls Football League ta Eastern Sporting Union Wangkhai Mai Pakre ngasi sana ke batonamina sigi ahan League ta Eastern Sporting Union Wangkhai gi sanaroi LI Nungsi Tombina match ki yangkhai suba minute san ke amata ngai ba panjal aduna Naharul Yaifa Thaurang Club Okram Suthek pa panjal amasino da maiti ba piki bane Imphal East District Football Association sinduna SWC Ground Commanda team ani na saru yaduna 3 lakh basis ta sanagada ba tournament asigi ani suba league Lekna Thasi Kuntarukta Sanagani. Nakala Maromdana, Association Asina Sindana, Baby Susitra, Khoraizam Memorial Junior Girls Football Lekna, Hayang Dagi, Tim Marina Sar Yaduna, SWC Ground Komanda, Pangtok Pahuragani. Nipan Suba Imphal West District Badminton Championship ki Mixed Doubles ta M Punsiba Masung and Angitana winner Oikre. Ngasi sana ki ba under 19 boys ki doubles final the CS Ranjan amasung Dixon ki ace amadi under 17 boys ki doubles final dana and Hitler amasung RK Tolen sana hariba Sanuri Singh asina magi lamba singbo maiti ba piram naga winner oiki bane under 17 girls ki single final dana Martina Thangalna L T Lintwangan Bibo kunma thoi tarani thoi masu kunma thoi tari ta maiti ba piram naga event asig winner ubangam kre Maniba Badminton Association gi meng makha the Imphal West District Badminton Association sinduna sathrak liba championship asigi loisin bagi taram hayang pangtulagani DM College campus laiba Maniba Badminton Association gi Indo Stadium da sathariba championship asida sanori maripu tarukna sar yari Hauzi arobada marwa pa umana pizari Rani Gaidinung is say Chama Subamapo Kumantarmasi Prime Minister Modi and New Delhi the Hodokre, Lupa Mangamasung Sama Sapiki Quensu, Kotokre. Manipuging Amkai Kaibasu Yaro, 6 Sedulus and Haduna, Langa and Lehimbas Yaro and BJ losing Masav and a Pongokre. Manipur House or about Tango Laita, the Puma Masida social networking sites in Bulana, Suzy Nadanaba Islam Namiam Atilokre. Amasun Nagaling Pesama, the singing high with the Laibaki, State Singer Manipur and Lambi Found.